ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯇꯣꯂꯕꯅ ꯑꯩꯅ ꯂꯧꯈꯠꯆꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯋꯥꯁꯛꯄꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯥꯏꯗꯤ ꯂꯧꯒꯤ ꯁꯥ ꯁꯟꯒꯤ ꯍꯣꯠꯅꯕ ꯍꯤꯡꯒꯣꯜ ꯁꯝꯕꯣꯜꯒꯤ ꯍꯣꯠꯅꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯁ꯭ꯇꯗꯤ ꯒꯥꯏꯗ 18 ꯑꯩꯅ ꯃꯅꯤꯄꯨꯔꯤꯗ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯕꯒꯤ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯖ ꯀꯩꯁꯛ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯊꯥꯒꯠꯄ ꯁꯔꯃꯣꯟꯁꯦ ꯃꯇꯝ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯗꯦ ꯃꯁꯤꯒꯤꯗꯃꯛ ꯉꯥꯛꯄꯤꯌꯨ ꯏꯆꯤꯟꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯪꯁꯜꯂꯁꯦ ꯏꯁꯣꯔꯅ ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯅ ꯕꯥꯏꯕꯜꯗ ꯋꯥꯁꯛꯄꯤꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯈꯔ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯁꯛ ꯉꯥꯛꯇꯅꯤ ꯑꯍꯥꯟꯕꯗ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁꯔꯒꯗ ꯂꯩꯕ ꯏꯄꯥ ꯅꯥꯄꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯅꯍꯥꯛꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯅꯍꯥꯛꯀꯤ ꯄꯥꯡꯒꯜ ꯁꯛꯇꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯅ ꯕꯥꯏꯕꯜꯗ ꯃꯌꯦꯛ ꯁꯦꯡꯅ ꯏꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯖꯅ ꯈꯪꯖꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯄꯥꯞ ꯑꯁꯤꯅꯆꯤꯡꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯀꯌꯥ ꯑꯁꯤ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣ ꯅꯍꯥꯛꯅ ꯄꯤꯕꯤꯌꯨ ꯇꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯗꯁꯨ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯑꯩꯅ ꯉꯥꯡꯕ ꯈꯨꯗꯤꯡꯁꯨ ꯅꯍꯥꯛꯀꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡꯏꯟꯅ ꯐꯖꯅ ꯉꯥꯡꯕ ꯑꯣꯏꯍꯟꯕꯤꯌꯨ ꯏꯄꯥ ꯏꯁꯥꯒꯤ ꯑꯣꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯍꯟꯕꯤꯒꯅꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯃꯦꯟ ꯑꯗꯨꯝ ꯁꯝꯂꯞꯅ ꯑꯩꯈꯣꯏꯅ ꯄꯣꯏꯟ ꯑꯗꯨꯗ ꯌꯦꯡꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯏꯁꯣꯔꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯀꯃꯥꯏꯅ ꯁꯦꯝꯕꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯋꯥꯁꯛꯄꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕ ꯉꯝꯒꯅꯤ ꯁꯥꯝ 33ꯒꯤ 6, 8 ꯑꯃꯁꯨꯡ 9ꯗ ꯍꯥꯏ ꯃꯗꯨꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯄꯥꯟꯅ ꯁꯔꯒꯁꯤꯡ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯁꯣꯔꯅ ꯁꯦꯝꯈꯤꯕꯅꯤ ꯍꯥꯏ ꯃꯁꯤꯗ ꯚꯔꯁ 8ꯇ ꯑꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯃꯤꯅ ꯏꯁꯣꯔꯕꯨ ꯀꯤꯒꯗꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯀꯤꯅ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯀꯤꯒꯗꯕꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯦꯝꯕꯅꯤ ꯅꯨꯃꯤꯠ ꯊꯥ ꯊꯋꯥꯟꯃꯤꯆꯥꯛ ꯎꯔꯤꯕ ꯂꯦꯡꯂꯤ ꯄꯥꯟꯂꯤꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯁꯨꯞꯅꯇꯪꯒꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯆꯤꯟꯗꯒꯤ ꯍꯥꯏꯔꯒ ꯁꯦꯝꯈꯤꯕꯅꯤ ꯚꯔꯁ 9ꯗ ꯃꯔꯝꯗꯤ ꯍꯤ ꯁ꯭ꯄꯦꯛ ꯃꯍꯥꯛꯅ ꯉꯥꯡꯈꯤ ꯃꯗꯨ ꯊꯣꯛꯂꯛꯈꯤ ꯍꯥꯏ ꯏꯠ ꯋꯥꯁ ꯗꯟ ꯃꯥꯅ ꯉꯥꯡꯕꯒ ꯃꯗꯨ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏ ꯍꯤ ꯀꯃꯥꯟꯗꯦꯠ ꯃꯍꯥꯛꯅ ꯌꯥꯊꯪ ꯄꯤ ꯏꯠ ꯁ꯭ꯇꯨꯗ ꯐꯥꯁꯠ ꯑꯗꯨꯒ ꯈꯨꯗꯛꯇ ꯂꯦꯞꯄꯤ ꯍꯥꯏ ꯃꯁꯤꯒꯨꯝꯕꯁꯦ ꯀꯅꯥꯅ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯅ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛ ꯂꯣꯏꯕꯒ ꯈꯨꯗꯛꯇ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡ ꯊꯣꯛꯂꯛꯏ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯁꯥ ꯁꯟꯁꯤꯡ ꯀꯪꯐꯥꯟꯗ ꯂꯩꯔꯤꯕ ꯖꯤꯕꯁꯤꯡꯁꯦ ꯂꯣꯏꯅ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯆꯤꯟꯗ ꯍꯥꯏꯕ ꯃꯇꯝꯗ ꯊꯛ ꯊꯣꯛꯂꯛꯏ ꯏꯆꯤꯟꯅꯥꯎꯁꯤꯡ ꯊꯥ ꯊꯣꯛꯂꯛꯎ ꯍꯥꯏꯕꯗ ꯊꯣꯛꯂꯛꯏ ꯑꯁꯤ ꯇꯧ ꯍꯥꯏꯕꯗ ꯃꯥꯅ ꯌꯥꯊꯪꯗꯣ ꯃꯥꯒꯤ ꯋꯥꯍꯩꯗꯣ ꯉꯥꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯊꯣꯛꯂꯛꯏ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯔꯤꯁꯨ ꯂꯩꯇꯕꯗꯒꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯁꯦꯝꯕꯤꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯅ ꯃꯁꯤ ꯀꯥꯎꯒꯨꯝꯁꯤ ꯏꯁꯣꯔꯅ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯁꯣꯔꯒꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯏꯕ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯁꯛꯇꯤ ꯆꯦꯜꯂꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯏꯁꯣꯔꯗ ꯑꯩꯈꯣꯏꯅ ꯄꯤꯁꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯑꯣꯟꯕ ꯀꯌꯥ ꯃꯍꯥꯛꯀꯤ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯋꯥꯍꯩ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯁꯨ ꯍꯣꯡꯗꯣꯛꯄ ꯉꯝꯒꯅꯤ ꯄꯥꯞꯅ ꯄꯤꯛ ꯊꯜꯂꯕ ꯄꯥꯄꯤ ꯑꯩꯈꯣꯏꯁꯦ ꯙꯔꯃ ꯁꯦꯝꯕ ꯃꯤ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯕ ꯌꯥꯏ ꯏꯁꯣꯔꯒꯤ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ ꯖꯦꯅꯦꯁꯤꯁ 18ꯒꯤ 14ꯗ ꯑꯕ꯭ꯔꯥꯍꯝꯗ ꯑꯁꯨꯝꯅ ꯍꯥꯏ ꯑꯕ꯭ꯔꯥꯍꯝ ꯆꯍꯤ 100 ꯁꯨꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯍꯤ 90 ꯁꯨꯔꯦ ꯑꯉꯥꯡ ꯎꯅꯕꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯑꯗꯨ ꯃꯇꯝꯗ ꯃꯈꯣꯏꯅ ꯏꯁꯣꯔꯗ ꯅꯣꯡꯅꯗꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯍꯥꯏ ꯑꯗꯨꯅ ꯏꯁꯣꯔꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏ Is there anything too hard for the Lord? ꯏꯁꯣꯔꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯀꯔꯤ ꯂꯩꯒꯦ ꯍꯥꯏ ꯑꯕ꯭ꯔꯥꯍꯝꯗ ꯍꯥꯏ At the appointed time ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯇꯝ ꯑꯩꯅ ꯂꯦꯞꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯍꯜꯂꯛꯀꯅꯤ ꯑꯗꯨꯒ ꯁꯥꯔꯥꯅ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯉꯥꯡ ꯎꯅꯕ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯃꯁꯥ ꯃꯃꯤꯠꯇ ꯃꯁꯥ ꯎꯗꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯊꯥꯖꯔꯒ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯂꯣꯏꯅꯃꯛ ꯏꯁꯣꯔꯅ ꯂꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ ꯑꯦꯛꯁꯣꯗꯁ 3:14ꯗ ꯌꯥꯝ ꯐꯖꯕ ꯄ꯭ꯔꯣꯃꯤꯁ ꯍꯥꯏꯔꯦ
ꯏꯁꯣꯔꯅ ꯃꯣꯖꯦꯁꯄꯨ ꯏꯖꯤꯞꯇ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯀꯟꯅꯤꯡꯉꯥꯏꯒꯤ ꯊꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯗ ꯏꯁꯣꯔꯅ ꯃꯣꯁꯦꯁꯇ ꯍꯥꯏꯕꯅꯤ ꯏꯁꯣꯔꯅ ꯍꯪꯕꯅꯤ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯃꯣꯖꯦꯁꯅ ꯏꯁꯣꯔꯗ ꯍꯪꯉꯤ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯕꯗ ꯑꯩꯅ ꯀꯃꯥꯏ ꯈꯨꯝꯅꯤ ꯍꯥꯏ ꯑꯗꯨ ꯃꯇꯝꯗ ꯍꯥꯏ ꯏꯁꯥꯅ I am that I am ꯍꯥꯏ ꯑꯩꯗꯤ ꯑꯩꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯏꯁꯣꯔꯗꯣ ꯍꯥꯏꯅꯤ I am the living self existent one ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯍꯤꯡꯂꯤꯕ ꯏꯊꯟꯇ ꯉꯥꯏꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯝ ꯃꯃꯥꯡꯗꯒꯤ ꯑꯩꯗꯤ ꯑꯍꯧꯕꯁꯨ ꯂꯩꯇꯕ ꯑꯔꯣꯏꯕꯁꯨ ꯂꯩꯇꯕ ꯑꯗꯨꯝ ꯍꯤꯡꯗꯨꯅ ꯂꯩꯕ ꯏꯁꯣꯔꯗꯣ ꯑꯩꯅꯤ ꯍꯥꯏ ꯁꯤꯅꯥꯎꯁꯥ ꯑꯗꯨꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯩꯈꯣꯏꯅ ꯈꯨꯔꯨꯝꯂꯤꯕ ꯏꯁꯣꯔꯁꯦ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥ ꯏꯁꯣꯔꯁꯦ ꯃꯁꯤ ꯀꯔꯝꯕ ꯏꯁꯣꯔꯅꯣ ꯑꯍꯤꯡꯕ ꯏꯁꯣꯔꯅꯤ ꯑꯍꯤꯡꯕ ꯏꯁꯣꯔ ꯈꯨꯔꯨꯝꯂꯤꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯗꯃꯛ ꯀꯅꯥꯕꯨ ꯀꯤꯒꯅꯤ ꯏꯁꯣꯔꯕꯨ ꯀꯤꯕ ꯅꯠꯇꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯁꯩꯇꯥꯟꯁꯤꯡ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯀꯤꯅꯤꯡꯉꯥꯏ ꯃꯔꯝ ꯑꯣꯏꯗꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯏꯁꯣꯔ ꯑꯁꯦ ꯑꯗꯨꯝ ꯍꯤꯡꯗꯨꯅ ꯂꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯩꯈꯣꯏꯅ ꯉꯥꯡꯂꯤꯕ ꯁꯛꯂꯤꯕ ꯇꯥꯏꯕꯪꯄꯥꯟꯗ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯈꯪꯉꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯗꯤ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯣ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯀꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯤꯡꯗꯨꯅ ꯂꯩꯕ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯒꯜ ꯁꯛꯇꯤ ꯂꯩꯕ ꯑꯗꯨꯅ ꯌꯥꯊꯪ ꯑꯃ ꯄꯤꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯌꯦꯡꯅꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯈꯨꯗꯤꯡꯃꯛꯁꯦ ꯃꯍꯥꯛꯀꯤ ꯁꯨꯞꯅꯇꯪꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯒꯤ ꯃꯄꯥꯅ ꯂꯣꯏꯅ ꯃꯥꯡꯍꯟꯕ ꯉꯝꯕ ꯏꯁꯣꯔꯅꯤ ꯍꯥꯏ ꯑꯗꯨꯒ ꯑꯦꯛꯁꯣꯗꯁ 14ꯒꯤ 13-16ꯗꯁꯨ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡ ꯏꯖꯤꯞꯇꯒꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯔꯦꯗ ꯁꯤꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩ ꯃꯤꯁꯤꯡꯒꯤ ꯇꯦꯁ ꯌꯦꯡꯕꯅꯤ ꯆꯥꯡꯌꯦꯡ ꯑꯃ ꯌꯦꯡꯕꯅꯤ ꯌꯦꯠꯇ ꯑꯣꯏ ꯌꯦꯠꯇꯁꯨ ꯆꯤꯡ ꯉꯥꯛꯇ ꯑꯗꯨ ꯃꯥꯡꯗꯅ ꯔꯦꯗ ꯁꯤ ꯁꯃꯨꯗ꯭ꯔ ꯂꯩꯔꯦ ꯑꯗꯨꯒ ꯇꯨꯡꯗꯅ ꯏꯖꯤꯞꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯣꯏꯗꯨꯅ ꯂꯩꯔꯦ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯒꯤ ꯅꯥꯟꯊꯣꯛꯐꯝ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯗꯨ ꯃꯇꯝꯗ ꯏꯁꯣꯔꯅ ꯃꯣꯁꯦꯁꯅ ꯍꯥꯏ ꯌꯦꯡꯉꯨ ꯅꯈꯣꯏ ꯉꯁꯤ ꯀꯤꯒꯅꯨ ꯅꯈꯣꯏ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯌꯨ ꯉꯁꯤ ꯏꯁꯣꯔꯒꯤ ꯑꯔꯥꯡ ꯈꯨꯕꯝ ꯅꯈꯣꯏ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕꯅꯤ ꯏꯆꯤꯟꯅꯥꯎꯁꯥ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯑꯔꯥꯡ ꯈꯨꯕꯝꯗꯣ ꯐꯪꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯀꯤꯗꯅ ꯏꯁꯣꯔꯗ ꯊꯥꯖꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯏꯪꯅ ꯆꯤꯡꯅ ꯂꯩꯒꯗꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯍꯥꯏꯀꯣ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯠꯇ ꯅꯪꯅ ꯎꯔꯤꯕ ꯏꯖꯤꯞꯁꯤꯌꯥꯟꯁꯤꯡꯁꯦ ꯑꯃꯠꯇ ꯎꯔꯔꯣꯏ ꯍꯥꯏ ꯚꯔꯁ 14ꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯒꯅꯤ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯁꯥꯟꯇꯤ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯌꯦꯡꯅꯕꯅ ꯑꯩꯈꯣꯏꯕꯨ ꯀꯣꯏꯁꯤꯜꯂꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯅ ꯁꯃꯁ꯭ꯌꯥ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯌꯦꯠ ꯅꯥ ꯌꯦꯛꯇ ꯂꯣꯏꯅ ꯀꯣꯏꯁꯤꯜꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯕꯤꯒꯗꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯄꯤꯒꯗꯕꯗꯤ ꯀꯅꯥꯅꯣ ꯏꯁꯣꯔꯅꯤ ꯍꯥꯏ ꯑꯗꯨ ꯃꯇꯝꯗ 15ꯗ ꯍꯥꯏ ꯃꯣꯁꯦꯁꯅ ꯅꯪꯒꯤ ꯆꯩꯗꯣ ꯏꯁꯤꯡꯗꯨꯗ ꯊꯥꯎ ꯍꯥꯏ ꯔꯦꯗ ꯁꯃꯨꯗ꯭ꯔꯗ ꯌꯩꯌꯨ ꯅꯪꯒꯤ ꯆꯩꯁꯨꯗꯣ ꯌꯩꯌꯨ ꯍꯥꯏ ꯑꯗꯨ ꯃꯇꯝꯗ ꯌꯩꯕ ꯃꯇꯝꯗ ꯔꯦꯗ ꯁꯤ ꯁꯃꯨꯗ꯭ꯔꯗ ꯇꯪꯈꯥꯏ ꯈꯥꯏ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯃ ꯄꯤꯕ ꯃꯇꯝꯗ ꯏꯁꯤꯡꯁꯦ ꯀꯅꯥꯅ ꯏꯁꯤꯡꯕꯨ ꯇꯪꯈꯥꯏ ꯈꯥꯏꯕ ꯉꯝꯃꯤ ꯏꯁꯤꯡ ꯇꯪꯈꯥꯏ ꯈꯥꯏꯕ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯉꯝꯗꯦ ꯏꯁꯣꯔ ꯅꯠꯇꯅ ꯑꯗꯨꯅ ꯏꯁꯣꯔꯅ ꯁꯃꯨꯗ꯭ꯔ ꯑꯗꯨꯅ ꯅꯥꯀꯟ ꯅꯥꯀꯟꯗ ꯏꯁꯤꯡꯗꯣ ꯃꯄꯩ ꯄꯩꯈꯠꯂꯒ ꯃꯌꯥꯏꯗ ꯏꯀꯪ ꯑꯣꯏꯔꯒ ꯑꯗꯨꯃꯥꯏꯅ ꯆꯠꯍꯟꯕ ꯉꯝꯕ ꯏꯁꯣꯔꯅꯤ ꯀꯅꯥꯒꯤꯗꯃꯛ ꯃꯗꯨꯁꯨ ꯃꯥꯒꯤ ꯃꯤꯁꯤꯡꯒꯤꯗꯃꯛ ꯌꯦꯡꯅꯕꯁꯤꯡꯒꯤ ꯗꯒꯤ ꯀꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯂꯝꯕꯤ ꯂꯩꯇꯕ ꯃꯐꯝꯗ ꯂꯝꯕꯤ ꯍꯥꯡꯗꯣꯛꯄꯤꯈꯤꯕ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯇꯥꯏꯕꯪꯄꯥꯟꯕꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯕ ꯌꯥꯏ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯍꯥꯡꯕꯤꯔꯣꯏꯅ ꯈꯟꯕ ꯂꯝꯕꯤ ꯂꯩꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯊꯥꯖꯗꯨꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯉꯥꯖꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯂꯝꯕꯤ ꯂꯩꯔꯝꯗꯕ ꯃꯐꯝ ꯑꯗꯨꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯝꯕꯤ ꯍꯥꯡꯗꯣꯛꯄꯤꯒꯅꯤ ꯍꯥꯏꯕ ꯃꯁꯤꯒꯤ ꯄꯔꯥ ꯑꯁꯤ ꯇꯝꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯁꯤꯒꯤ ꯑꯉꯛꯄꯁꯦ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ ꯅꯪ ꯑꯩꯒꯤꯗꯃꯛ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯤꯡꯕ ꯑꯩꯈꯣꯏꯅ ꯄꯔꯥꯗꯣ ꯇꯝꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯍꯥꯏ ꯑꯗꯨꯒ ꯖꯣꯁꯨꯋꯥꯅ ꯑꯃꯣꯔꯥꯏꯠꯁꯤꯡꯒ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯃꯣꯔꯥꯏꯠꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯤ ꯇꯥꯈꯤꯗꯧꯔꯦ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯂꯥꯟꯁꯤ ꯉꯝꯃꯣꯏꯗꯧꯔꯤ ꯑꯗꯨꯅ ꯏꯁꯣꯔꯗ ꯃꯍꯥꯛꯅ ꯍꯥꯏꯖꯩ ꯏꯁꯣꯔ ꯅꯨꯃꯤꯠꯁꯦ ꯂꯦꯞꯍꯟꯕꯤꯌꯨ ꯊꯥꯁꯦ ꯂꯦꯞꯍꯟꯕꯤꯌꯨꯀꯣ ꯏꯁꯣꯔ ꯑꯃꯣꯔꯥꯏꯠꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗ꯭ꯔꯤꯉꯩ ꯍꯥꯏ ꯑꯗꯨ ꯃꯇꯝꯗ ꯚꯔꯁ 13ꯗ ꯍꯥꯏ ꯁꯤꯗꯀꯣ ꯅꯨꯃꯤꯠꯅ ꯆꯞ ꯁ꯭ꯇꯤꯜ ꯍꯥꯏꯀꯣ ꯁ꯭ꯇꯨꯠ ꯁ꯭ꯇꯤꯜ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯊꯥꯁꯨ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯌꯦꯡꯅꯕ ꯑꯃꯣꯔꯥꯏꯠꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯃꯟꯗꯣ ꯈꯨꯝꯗ꯭ꯔꯤ ꯐꯥꯎꯕ ꯃꯔꯝꯗꯤ ꯑꯃꯣꯔꯥꯏꯠꯁꯤꯡꯒꯤ ꯆꯍꯤ 100ꯒꯤ ꯃꯇꯨꯡꯗ ꯏꯁꯣꯔꯅ ꯃꯈꯣꯏꯗ ꯆꯍꯤ 100 ꯆꯨꯝꯅ ꯃꯈꯣꯏ ꯈꯪꯕꯤꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯁꯦ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯟꯗꯕ ꯑꯗꯨꯒꯤꯗꯃꯛ ꯃꯈꯣꯏꯗꯤ ꯃꯥꯡꯍꯟꯕꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯅꯨꯃꯤꯠꯇꯣ ꯂꯦꯞꯍꯟꯕ ꯉꯝꯃꯤ
Sinausa Israel yeknabasingbu maithiba piningaigidamak Israelgidamak numit phau lepan bungami aikoi na ngasi ishorgidamak thawak suba matamda mai pangningaigidamak punamak ishorda tawbungami haibisi aikoina kawamsi numit lepan ba haibisi ga athadi prithibigi khongchatna numit ke akoibda chatlaga aikoigi matam haibisi oiribni aduna numit lepan ba haibdi aikoigi prithibigi rotation je masi aikoina lepan bane aikoina masibu aikoina kawamsiba masini shona ngamdaba leite loina mai shona semani loina ngami nang aigi punsidasu loina ngamgini haibisi masini aduga ICN 9 gi 6 da zu sum hai aikoi gi dama kanbiba mapu ama pokani hai aduna mahaki mingse kari kawi wonderful angakpa haibani angakpa haibi ga thadi aikoi gi punsida pangthopa ngamdaba angakpa kya do loina ma pangthopa ngamba ado adugi damak tani ma wonderful kawe aduna counselor haibisi aikoina awa na taba matamda aikoi gi dama advice piba aikoi bu poktak piba ngamba achumba dugumba lambi takpiba ngambado ishoni mighty hai the mighty god hai achoki mating mapangan kanba ishoni nang ai sholam ba hai dubu son ba tarabasu aikoina ikam ngamba mapangan hai ngai leitana kallaba ishor amagi manai oiba matamda aikoi pangan kanba do phangani snausa aikoi mi yamdra haina aikoina kiningai leite aikoi ishorna kan be ishwar aduna ikoi loina bi habse masigi damaktane aduga prince of peace inthabagi shuni everlasting father ni habsi jo khoina kawgumsi adugumba asuki mati kallaba ishwar sina ikoi bu kya nungsi be habsi amugengi jeremiah 31 gi 3 da ikoi loi khangna rugana isida ai na koi bu lom banai dana nungsi aduna maram aduna nungsi thaujan gi loina ai na koi bu ingonda chingbiri bini ha asuki mati ikoi di phatkidre aikoina tawriba aikoina ngangliba sagliba khadaba wakhalja fataba ngakani tayang pansida aikoina Isaiah 1 da paba matamda koktegi na makhong phawba phaba kari isu laite aikoije papta imana pap tawragan nakpuduna semkhrabani habni depiki londa da aikoi asuki mati phatkidra adubu asuki mati phatkidra aikoigi dama shona aikoi bu lombarai dina nungsibadugi mapanani prabhuna aikoi dama cross laga sibiri base aikoi bu nungsibi begini ishona aikoi bu asuki mati nungsi haibasida aikoina aikoi gi thamoi se ishoda piraga ishogi aningba apam to aikoina tawba ngamdraba sinawsun aikoi arembani aikoi je kwai phattaba aikoi je chanadraba aduguma mising aduni hai aduga Isaiah 49 gi 15 da jai mamana khomlang piktaliba masa atu kawbu ngamgadra hai ngamdabani ko ngasing namoi hai adubu ishona hai yai hoi makoina kawbi hai adubu aina di kawro hai adubu yamna khudong thiba lakpa matamda yamna tamthiba lakpa matamda mamana masa bu kawbi hai masi Israel gi history da ko masi thoki ikoina anirakta haibi hai aikoina 70 AD gi matamda Jerusalem thugaiba matamda chakpal manungdo question duna laikhraba matamda makoi mapanda thokpu jatre manungda leiba sinjak sing adu makoina loina sab loithokraba matung atuda matam aduda mamana ko pikliba masagi ido thai hai asuki mati nungsiba tha tara na puraga popu masagi i thakpa ngangthiba maramdi kari doba hingningai gi dama aduna mamana masa nungsibase yam nungsi tang pada sangdam naribni adugu makoina kawbi hai kawki adugu ishona ai di sung kaw ko hai aduna ishona ikoida laibiriba nungsibase karamba nungsibano haibase isnausing ikoina kawgumsi Isaiah 54 gi 10 da jai jingjao sing di mafam hongkhiba yai jing macha sing chu mafam hongkhiba yai adubu aina na khoida lairiba ai thaujan asidiko kaidonda lan tholo haibni neither shall the covenant of my space be removed aigi intha tathabagi warepna bado kaidonda aina lokthokiroi ishona haibni nangonda minushi lairiba ishona haibni masigi wasakse Israel masa singi damu pibni adubu masi thungkhite maramdi Israel masa sina ishogi aningba pamadugi tawbagi mahta mahoi mayokta andum lei ngasi ju isnausa masigi promise nang aina aigi punsida thungange haiba tarati aikoi gi punsida ikoina ishona yadaba
ꯏꯁꯣꯔꯅ ꯄꯥꯝꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯧꯔꯣꯏꯗꯕꯅꯤ ꯍꯦꯡꯀꯣ ꯃꯗꯨ ꯇꯧꯗꯅꯕꯒꯤ ꯁꯛꯇꯤꯁꯨ ꯏꯁꯣꯔꯅ ꯄꯤꯒꯅꯤ ꯅꯪ ꯑꯩꯒꯤ ꯄꯥꯡꯒꯜꯅꯗꯤ ꯉꯝꯕ ꯅꯠꯇꯦ ꯑꯗꯨ ꯇꯧꯗ꯭ꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯁꯤꯡ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯔꯕ ꯃꯇꯝꯗꯀꯣ ꯃꯁꯤꯒꯤ ꯄ꯭ꯔꯣꯃꯤꯁꯁꯦ ꯉꯁꯤꯁꯨ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯨꯡꯒꯅꯤ ꯃꯗꯨ ꯅꯈꯣꯏꯅ ꯊꯨꯡꯍꯟꯅꯤꯡꯕ꯭ꯔꯥ ꯊꯨꯡꯍꯟꯅꯤꯡꯉ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯒꯨꯝꯁꯤ ꯃꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯃꯤꯁꯁꯦ ꯅꯪ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯏꯟꯗꯕ ꯃꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯃꯤꯁꯁꯦ ꯏꯁꯣꯔꯅ ꯄꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯖꯣꯟ 3:16 ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯗꯨꯒꯤ ꯃꯔꯝꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤꯗꯃꯛ ꯁꯤꯕꯤꯕꯅꯤ ꯑꯗꯨꯒ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯁꯦ ꯂꯨꯛ 1:37ꯗ ꯍꯥꯏ For with God nothing shall be impossible ꯍꯥꯏ ꯏꯁꯣꯔ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗꯒꯤ ꯄꯥꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯤ ꯀꯔꯤꯅꯣ ꯄꯥꯞ ꯇꯧꯗꯨꯅ ꯂꯩꯕ ꯑꯩꯈꯣꯏꯁꯦ ꯃꯍꯥꯛꯅ ꯄꯤꯕꯤꯕ ꯁꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯡꯒꯟ ꯀꯜꯂꯕ ꯂꯣꯏꯅꯃꯛ ꯇꯧꯕ ꯉꯝꯃꯕ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯏꯁꯣꯔꯁꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒ ꯂꯣꯏꯅꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯏꯁꯣꯔꯅ ꯄꯥꯝꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯀꯠꯆꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯏꯁꯣꯔꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯨꯀꯠꯆꯕꯁꯦ ꯀꯔꯤꯅꯣ ꯄꯥꯞꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯨꯀꯠꯆꯕ ꯄꯥꯞꯁꯦ ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯇꯧꯗꯨꯅ ꯂꯩꯔꯕ ꯃꯗꯨ ꯏꯁꯣꯔꯅ ꯄꯥꯝꯗꯦꯕ ꯃꯗꯨꯒꯤ ꯄꯥꯞꯇꯣ ꯊꯥꯗꯣꯛꯅꯤꯡꯉꯥꯏꯒꯤꯗꯃꯛꯀꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕꯅꯤ ꯑꯩꯅ ꯅꯈꯣꯏꯒ ꯂꯣꯏꯅꯕ ꯇꯥꯔꯒꯗꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛꯁꯦ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯅꯪꯅ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏꯀꯣ ꯑꯗꯨꯒ ꯍꯦ ꯄꯥꯄꯤ ꯅꯪ ꯅꯁꯥꯅꯗꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯥꯛꯑꯒ ꯂꯩꯔꯕ ꯃꯇꯝꯗꯗꯤ ꯂꯣꯏꯅ ꯇꯧꯕ ꯉꯝꯅꯤ ꯅꯪꯅ ꯊꯥꯗꯣꯛꯄ ꯉꯝꯗꯦ ꯍꯥꯏꯕ ꯅꯪꯅ ꯇꯧꯕ ꯉꯝꯗꯦ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯕ ꯋꯥꯁꯛꯅꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯒꯅꯤ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯒ ꯃꯥꯔꯛ 9:23ꯗꯁꯨ ꯍꯥꯏ If thou can believe nangna thajaba ngamlagadi haigo all things are possible to him that believe thajariba thajaba haibse sena thajabani saitana thajabugum aikoi saitana isho le hena thajai adubu mangni I hai James na haibini adubu aikoi isho thajase aikoina thajabase achengba thajaba thabangna utpa thajaba chinna isho thajai haibna thaba chinna isho thajai haraga mana pamdaba thabusing tawdun leiba aduna thaba aikoina isho thajai adi mahangna ꯑꯄꯥꯝꯕꯗ ꯇꯧꯕ ꯑꯕ꯭ꯔꯥꯍꯥꯝꯅ ꯏꯁꯣꯔ ꯊꯥꯖꯩ ꯀꯃꯥꯏꯅ ꯎꯠꯂꯤ ꯃꯍꯥꯛꯀꯤ ꯊꯕꯛꯅ ꯃꯆꯥꯅꯨꯄꯥ ꯀꯠꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯀꯠꯂꯤ ꯏꯁꯣꯔꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯕ꯭ꯔꯥꯍꯥꯝꯅ ꯇꯧꯈꯤꯑꯕ ꯑꯗꯨꯒꯨꯝꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯂꯩꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯥꯟꯁꯤꯡꯗꯤ ꯆꯨꯝꯅꯇꯪꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯊꯥꯖꯔꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯂꯣꯏꯅ ꯇꯧꯕꯤꯒꯦꯔꯦ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯣꯏꯅ ꯇꯧꯕꯤꯒꯦꯔꯦ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅ ꯊꯥꯖꯧ ꯍꯥꯏꯅ ꯃꯤꯅ ꯍꯥꯏꯀꯣ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯅꯤ ꯃꯁꯤ ꯁꯩꯇꯥꯟꯒꯤ ꯑꯣꯏꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯖꯤ ꯑꯩꯈꯣꯏꯅ ꯊꯥꯖꯔꯒ ꯏꯁꯣꯔꯗ ꯃꯈꯥ ꯄꯣꯜꯂꯒ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯖꯣꯟ 15:5ꯗꯁꯨ ꯍꯥꯏ ꯑꯁꯨꯝꯅꯀꯣ without me you can do nothing ꯍꯥꯏ ꯑꯩ ꯌꯥꯎꯗꯅꯗꯤ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯗ꯭ꯔꯈꯥ ꯄꯥꯝꯕꯤꯗꯨ ꯑꯩꯅꯤ ꯃꯁꯥꯅ ꯅꯈꯣꯏꯅꯤ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯂꯩꯇ꯭ꯔꯕ ꯑꯩꯅ ꯅꯈꯣꯏꯗ ꯂꯩꯇ꯭ꯔꯕ ꯇꯥꯔꯗꯤ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨꯅ ꯃꯍꯩ ꯌꯥꯝꯅ ꯄꯥꯜꯂꯤ ꯃꯍꯩ ꯄꯥꯟꯕ ꯍꯥꯏꯕꯗꯤ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯂꯝꯆꯠ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯂꯝꯆꯠ ꯒꯦꯂꯁꯤꯌꯟ 5:22-23ꯗ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯂꯝꯆꯠꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯌꯥꯟꯕ ꯉꯝꯒꯅꯤ ꯀꯔꯝꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯂꯩꯔꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯂꯩꯔꯕ ꯑꯗꯨ ꯃꯇꯝꯗ ꯉꯝꯒꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒ ꯄ꯭ꯔꯚꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯊꯥꯖꯕꯒꯤ ꯃꯄꯥꯟ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯂꯩꯔꯕ ꯃꯇꯝꯗ ꯃꯍꯩ ꯌꯥꯟꯕ ꯉꯝꯒꯅꯤ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯐꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯃꯃꯤꯡꯇꯒꯤ ꯅꯠꯇꯕ ꯑꯐꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯃ ꯑꯣꯏꯕ ꯉꯝꯒꯅꯤ ꯑꯗꯨ ꯃꯁꯤꯗ ꯍꯥꯏ ꯃꯁꯤꯁꯨ ꯅꯪ ꯑꯩ ꯌꯥꯎꯗꯅꯗꯤ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯗ ꯑꯐꯕ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯂꯝꯆꯠꯁꯤꯡ ꯆꯠꯄ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯍꯩꯁꯤꯡ ꯐꯪꯕ ꯍꯥꯏꯕꯁꯤ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯂꯣꯏꯅꯕꯤꯕ ꯃꯍꯥꯛꯀꯤ ꯊꯧꯖꯥꯜ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯅꯠꯇꯅꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ 2 Corinthians 12:9ꯗ ꯍꯥꯏꯀꯣ ꯄꯣꯜꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯍꯥꯟꯕ ꯃꯤꯍꯥꯠꯄ ꯃꯤ ꯑꯣꯏꯔꯝꯕꯅꯤ ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯞꯄ ꯑꯣꯏꯔꯝꯕꯅꯤ ꯑꯗꯨ ꯃꯃꯩꯊꯪꯗ ꯃꯥ ꯄ꯭ꯔꯚꯨ ꯊꯥꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯜ ꯂꯧꯁꯤꯀꯣ ꯄ꯭ꯔꯚꯨ ꯊꯥꯖꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯤꯍꯥꯠꯄ ꯑꯣꯏꯔꯛꯄ꯭ꯔꯥ ꯃꯍꯥꯛ ꯀꯔꯤ ꯑꯣꯏꯔꯦ ꯍꯥꯏ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯃꯍꯥꯛꯁꯦ ꯏꯁꯣꯔꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯗꯣꯛꯄ ꯀꯤꯕ ꯉꯝꯗꯕ ꯏꯁꯣꯔꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯛꯈꯤꯕ ꯃꯁꯤꯅꯤ ꯑꯆꯦꯡꯕ ꯊꯥꯖꯕ ꯂꯩꯕ ꯍꯥꯏꯕꯁꯦ ꯅꯪ ꯑꯩꯁꯨ ꯑꯆꯦꯡꯕ ꯊꯥꯖꯕ ꯂꯩ ꯇꯥꯔꯗꯤ ꯏꯁꯣꯔꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯅ ꯇꯧꯒꯅꯦꯕ ꯑꯗꯨꯁꯨ ꯀꯅꯥꯅ ꯍꯥꯏ ꯄꯣꯜꯅ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯇꯤꯡꯈꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯨꯕꯒꯨꯝꯅ ꯌꯨꯔꯦ ꯏꯄꯥ ꯏꯁꯣꯔ ꯍꯥꯏꯕꯅꯤ ꯃꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯍꯥꯏꯕꯅꯤ
Paul, my grace is sufficient for thee. Aina nongonda piriba thaujan se matik charabani. Aina nangi nasara tinkang na yuriba ana awaba chaina do khang bangam ningai gi do mai gi thaujan se nangonda pirabani. Paul. Sinausa ngasi ju nang aisu Prabhu Jesu Christ mi awaba kyam nung khang bu yai adu matam da khang bangam ningai gi thaujan do Prabhu nai khode tibi gi neba. For my strength is made perfect in weakness. Nangi aswan batu da aigi pangal je kalal labani. Aikoi gi aswan bata ishona pangal pigini. Aikoi na isho gi anang bata obungam dabada. Aikoi na pa thadok pangam dabada ishona pangal piraga aswan batu da pangal piraga aikoi na thadok pangani. Most clearly maram maduna. Therefore I will rather glory in my infirmities. Aigi awana aigi aswan ba aigi aswan ba singasida ai harau sakani. Maram di aina solaba matamda that the power of Christ may rest upon me. Ishoga sakti do engonda laibung angani. Now sa ikoina sondraba ikoina ishole haraga ishoda makha ponjadraba ishogi sakti do lairo. Koina solaga ishoda makha ponba matamda ishogi sakti do ikoida laigini. Ishogi sakti do na ikoida laiba matamda tawbu ngam laidaba karisu laite. Kudam oina harabda pikraba David chahi taragi David na suki mati wanglaba fit train to trom de wangalo goreatu chumna tangi fit ani fit Mari mutang wangba nupa masa amna mari bu wang moy ko ado ahum mari mu wang bu pikraba macha nupa amana sumna tangi nung ama khaktana golat mai thiba pi bangam me thang te na ko mai thiba pi bangam na te adu ekhoi kaw sin masi kana na no ishogi mapana ishona David ka loina badugi mapana golat tu ira mai thiba pi bangam ne ekhoi ju ishog loina bata de golat kumba choba themba temptation lan phattaba ekhoi gi mangda Jinjoguna Leriba Samasha Sin Kudimato Shona Luina Vomatam, the David Nagola, my Tiba Pibum, I could do my Tiba Pibum, when I have said Shona equated was a believe ever. Aduga Matthew 4 the high. Show it in the Gitolopo Higimapana, I coin Hingadavani, I go. I quit Tanzaraga Hingadavana, show it in the Gitolopo Higimapana, Hingadavani. I quit Chrisana Magi, I quit Hawaii, when she equating him by Sikarigimapana Hingani, show you why Bible Gimapana, when Hingadavani has it. Every 4-12 tasu show you wahi se asuki matik sakti se li hai masiko thamaya ani pamba maya animak pamba thang degi hena thawi masina ikoi gi soul hai base koina ahing ba mi amagi punsi adu soul ko spirit ai kana ikoi gi soul holi base masibu spirit ne koi manipur de soul su spirit su thawai hai na le madu lale masi animak se khaidok pangam mi hai aduna ekhoi John ga ekhoi samsinari ba join siga ekhoi bone marrow siga masiju khaidona bangame ekhoi na khalli ba ekhoi thamoi ya pam khodi mo so loina khangmu ngame aduna ekhoi da leiri ba ekhoi da phatta bala khalli bo kal khodi mo te ishogi thau kharaba maya suke mate sakti chelaba wai chin ekhoi na nabi khudingi paraga meditate tawraga masi ishona pi ba thousand grace sakti digi ma pana ilaba matanda ekhoi punsi da leiri ba phatta ba makhai che masigi wahi asigi shori wahi gi Bible gi mapana ekhoi na sing pangame ba Nausa Bible pi se ekhoi ni nungti ke ekhoi Bible pa se nungti gi Bible pa ba ta de ekhoi punsi de ko sakti la ka ne ba ekhoi Christian mo ga ekhoi na ekhoi punsi de sakti la ka ba gi maram de Bible pa da ba gi ne ba Bible pa ba asigi loina sakti la ne adu gumba asuke mati kallaba sakti chalaba chindagi chin khaktana mana ya thang pi ba da por ko ding apu chembi gi ngam ba ishogi sakti do ngasi kadai da phangi Bible da phangi adu gumba sakti do ekhoi na phangi ha ta de Bible na ha ba se inse aduna haide bo wai se ekhoi na ilsi adu matan ngane ba adu Philippians 4:13 da sai I can do all things through Christ who strengthens me hai aibu pangan kalan bi ba ishori ma pana ina loina ba taw bung ngane ha me masi Christian is now sing thajade Christian aibu pangan pihan ba matam da ekhoi na taw bung ngam da ba leite ya thang pung ngam da ba leite pa thado pung ngam da ba leite loina ekhoi na taw bung ngam da ba leite ba khoi asuki mating jai tambu ore mai khoi ya in tappa minung se chaw ba thaujan nei ba khoi ni or pangam loina ore pungami ha se kanana Christian nei khoi da pangan pi bi re go matam da Hebrew 7:25 ta hai aduna ai khoi na pana phatta ba mi or su tu da tarmo sai wadi ge phatta ba tang pan da le ba mi sine khoi phattare ai khoi kanbi bare kanbi ba ngamaroi hai ba ai khoi na oi ba tarab su ishona kanbi ba ngam da ba leite hai so ge mate phatta ba papi or su loina ma ishona mangon da changjara pa khudimo to mano ever live to make in ekhoi gi da mo khuji haija bidi khoi gi da mo Prabhu na haija biba matam ni matam masida ko mahana kanbi ba ngam da ba kari shu leite nang ai so ge mate phalam da be ishona ishor gi aning ba pa mi gi mai ta phatta ba am to ro me adu bi chnaw changa si Prabhu na ekhoi gi da mo
ꯂꯦꯞꯄꯤꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯆꯪꯖꯁꯤ ꯆꯪꯖꯔꯕ ꯃꯇꯝꯗꯀꯣ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯧꯔꯨꯔꯁꯨ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯣꯛꯄꯤꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯃꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯗ ꯁꯨꯡꯂꯩ ꯂꯩꯒꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯄꯥꯞ ꯑꯩꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛꯀ ꯂꯣꯏꯅꯅ ꯉꯁꯤꯃꯛ ꯏꯁꯣꯔꯗ ꯄ꯭ꯔꯚꯨꯒꯤ ꯃꯈꯣꯡꯗ ꯇꯨꯖꯁꯤ ꯑꯗꯨ ꯃꯇꯝꯗ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯄꯨꯛꯅꯤꯡ ꯍꯣꯡꯕ ꯄꯤꯕꯤꯒꯅꯤ ꯃꯥꯅ ꯊꯧꯖꯥꯜ ꯄꯤꯕꯤꯒꯅꯤ ꯃꯥꯅ ꯁꯛꯇꯤ ꯄꯤꯕꯤꯒꯅꯤ ꯐꯠꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏꯁꯦ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯄꯤꯒꯅꯦꯕ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯔꯣꯏꯕꯗ ꯖꯨꯠ 1:24ꯗ ꯑꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯃꯍꯥꯛꯀꯤ ꯋꯥꯍꯩꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯉꯣꯟꯗ ꯃꯈꯥ ꯄꯣꯟꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯥꯏꯀꯣ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯄꯥꯞ ꯁꯨꯛꯇꯧ ꯇꯧꯗꯅ ꯍꯤꯡꯍꯟꯕ ꯉꯝꯃꯤ ꯍꯥꯏ ꯃꯁꯤꯀꯣ ꯀꯅꯥꯒꯨꯝꯕ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯤ ꯃꯁꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯩꯈꯣꯏ ꯄꯥꯞ ꯄ꯭ꯔꯚꯨꯅ ꯂꯣꯏꯅꯕꯒꯤ ꯃꯄꯥꯅ ꯃꯍꯥꯛꯅ ꯄꯤꯕꯤꯕ ꯊꯧꯖꯥꯜꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯗꯅ ꯍꯤꯡꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯝꯇꯅ ꯁꯨꯡꯌꯥ ꯌꯥꯗꯕ ꯂꯩ ꯃꯁꯤ ꯌꯥꯗ꯭ꯔꯤꯕ ꯃꯤ ꯑꯗꯣ ꯃꯁꯤ ꯁꯩꯇꯥꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯒꯅꯤ ꯁꯩꯇꯥꯅ ꯑꯩꯈꯣꯏꯕꯨ ꯄꯥꯝꯕꯗꯤ ꯄꯥꯞ ꯇꯧꯍꯟꯕ ꯑꯁꯤꯅꯤ ꯄꯥꯞ ꯇꯧꯍꯜꯂꯒ ꯍꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯦꯕ ꯑꯗꯨꯕꯨ ꯁꯤꯗꯗꯤ now unto him that is able to keep you from falling ꯍꯥꯏꯕꯗꯤ from sinning ꯅꯪꯅ ꯇꯨꯒꯗꯕ ꯄꯥꯞꯇ ꯇꯨꯒꯗꯕ ꯂꯩꯈꯥ ꯇꯥꯒꯗꯕꯗꯣ ꯑꯗꯨꯗꯒꯤ ꯏꯁꯣꯔꯅ ꯇꯥꯍꯟꯗꯅ ꯄꯥꯞ ꯇꯧꯍꯟꯗꯅ ꯂꯝꯆꯠ ꯃꯣꯜꯍꯟꯗꯅ ꯑꯗꯨꯒꯨꯝꯕꯗꯣ ꯂꯩꯕ ꯉꯝꯃꯤ to present it for us before the presence of his glory with exceeding joy ꯀꯩ ꯂꯩꯇꯅ ꯍꯔꯥꯎꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯇꯤꯡ ꯃꯉꯥꯟꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯅꯪꯁꯦ ꯄꯥꯞ ꯌꯥꯎꯗꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯖꯦꯟ ꯇꯧꯕ ꯉꯝꯃꯦꯕ ꯃꯁꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯤ ꯀꯩꯗꯧꯕ ꯄ꯭ꯔꯚꯨꯗ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯕꯥꯏꯕꯜ ꯄꯥꯁꯤ ꯅꯩꯅꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯃꯉꯣꯟꯗ ꯁꯔꯦꯟꯗꯔ ꯇꯧꯁꯤ ꯊꯥꯖꯗꯨꯅ ꯃꯉꯣꯟꯗ ꯃꯈꯥ ꯄꯣꯟꯗꯨꯅ ꯂꯩꯁꯤ ꯑꯗꯨ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯧꯖꯥꯜ ꯄꯤꯕꯤꯒꯅꯤ ꯃꯍꯥꯛꯅ ꯁꯛꯇꯤ ꯄꯤꯕꯤꯒꯅꯤ ꯄ꯭ꯔꯚꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯁꯤꯒꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯈ꯭ꯔꯕ ꯄ꯭ꯔꯣꯃꯤꯁ ꯑꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯀꯥꯎꯒꯨꯝꯁꯤ ꯄ꯭ꯔꯚꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯣꯡꯖꯤꯟꯗꯅꯈ꯭ꯔꯦ ꯕꯥꯏꯕꯜꯒꯤ ꯄ꯭ꯔꯣꯐꯦꯁꯤꯅ ꯍꯥꯏꯔꯝꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯚꯨꯒꯤ ꯑꯅꯤꯡꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯃꯍꯥꯛꯀꯤ ꯕꯥꯏꯕꯜꯗ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯤꯡꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛ ꯃꯤꯅ ꯍꯥꯏꯕ ꯇꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯣ ꯑꯗꯨꯈꯛ ꯇꯥꯔꯒ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯔꯤ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅ ꯕꯣꯔ ꯄꯤꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ ꯁ꯭ꯋꯔꯒꯗ ꯂꯩꯕ ꯏꯄꯥ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯩꯅꯈ꯭ꯔꯕ ꯏꯄꯥ ꯅꯍꯥꯟ ꯑꯩꯈꯣꯏꯒꯤꯗꯃꯛ ꯇꯧꯕꯤꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯁꯔꯦꯟꯗꯔ ꯇꯧꯔꯒ ꯊꯥꯖꯗꯨꯅ ꯃꯈꯥ ꯄꯣꯟꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯄ ꯉꯝꯃꯤ ꯐꯠꯇꯕ ꯄꯥꯞꯄꯤ ꯑꯩꯈꯣꯏꯕꯨ ꯙꯔꯃ ꯆꯦꯟꯕ ꯑꯣꯏꯍꯟꯕ ꯉꯝꯃꯤ ꯍꯥꯏꯕ ꯈꯪꯍꯟꯕꯤꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯇꯥꯔꯤꯕ ꯈꯨꯗꯤꯡꯗ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯄ꯭ꯔꯚꯨꯒꯤ ꯃꯤꯡꯗ ꯈꯨꯔꯨꯝꯖꯔꯤ ꯑꯥꯃꯦꯟ